निपानसुबा Waqf Board Manipurgi Chairman oina khalakraba Yumkhaibam Antas Khanbu ahanbamaktada All Maitai Pangal Students Union of Manipur SUM AMPSUM gi maikaidagi thagatpa fongdokchari Waqf Board asigi member taramathoi leigadabada taret khaktamak leiriba asi mapung faraba board ama athuba matamda leihanbiu haina mari leinaba department gi pukning chingsinjari board asigi member taramathoi gi manungda taret khalakpada non muslim ani hablakpa aduga mari amana High Court case file tausinduna Rajniti ki khudong chaba launaba hotnaba praja miyambu apangba sibani haina AMPSUMna laudaba ngamloi High Court case file tausinduna thamliba miyoi sing adudi MD Nasir Khan Lilong Subtu Karong MD Yunus Khan Lilong Chingkham Makha hairiba sing asina case tausinba case number na section 14C clause 111 ni Case tausan libagi maramna Nagar Panchayat amati Gram Panchayat ki election tauduna laibana maram oiraga Waqf Board ta makhoi member khanduna thambiu haina case file taurakpani atopa case amana Mistress Nurnganbi Masana Masabu Liminal Islamic Theology ni haina haizaba miyoi asina case tausan lakpani mahakna taurakliba case file number na section 14.c clause 2 ni Masida haining liba wafam di Nurnganbi hairiba miyoi asi mufti sunate alim ulma sunate mahakna tauriba niyom asidi alim ulma singbu amuba kali taisinama hotnabani haibada haimanba thokloi mangondagi henna khang hairaba islamgi maramda haithoi singthoiraba alim ulma kaya leiri aroibada AMPSUMna thamjaning liba wafam di asigumba rajnitigi khudong chaba launaba hotnariba asi khudakta lepkadabani amadi athubada case withdraw tawgadabani Waqf Board asibu mapung faba board ama oibada ayat apan piriba asi makatana tawbidanaba khanganjari haina All Maitai Pangal Students Union of Manipur AMPSUM gi secretary Abul Laisna thadorakpa cherolamana fongdorakli Assalamualaikum Masi tarik 3 sagon sen numit yai faraba numit asida nipan suba Waqf Board Manipur gi chairman oina khalakraba Yumkhaibam Antas Khanbu ahan nomaktada All Maitai Pangal Student Union of Manipuri AMPSUM gi maikaidagi thagatpa phongdoksari Waqf Board asigi member kramathoi leigedabada taret khatamak leiriba asi mapung pharaba Waqf Board ama athuba matamda lehanbiu haina mari leinaba department gi pukning singsinjari Waqf Board asigi member kramathoi gi manungda taret khalakpa non muslim ani hablakpa aduga mari amana high court case file tausinduna rajniti gi khudong chaba launaba hotnaba parja miyambu apangba sibani haina AMPSUMna laudaba ngamlo Matam sangna hangduna lairaba board asigi chairman gi post asibu mention birakpada honorable CM bu thagatpa phongdoksari